ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯞꯇꯥ ꯑꯃꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯃꯈꯥ ꯍꯥꯞꯆꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ ꯇꯥꯍꯟꯖꯔꯤ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯏꯄꯤꯁꯣꯗ ꯇꯥꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯋꯥꯔꯤ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗ ꯑꯗꯨ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯆꯪꯕꯤꯌꯨ ꯃꯈꯣꯏ ꯃꯔꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯑꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯃꯔꯤꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯏꯃꯛꯃꯛꯁꯤꯅ ꯎꯏ ꯌꯨꯝ ꯑꯗꯨ ꯊꯣꯡꯁꯨ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯟꯕꯅ ꯊꯣꯡꯗꯤ ꯍꯥꯡꯉꯤꯅꯦ ꯚꯥꯏ ꯃꯤ ꯂꯩꯕꯗꯤ ꯃꯥꯜꯂꯤ ꯔꯣꯃꯦꯟ ꯍꯥꯏꯔꯦ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒ ꯃꯤ ꯀꯧꯔꯒ ꯌꯦꯡꯁꯤꯔꯣ ꯕꯨꯡꯉꯣꯅ ꯈꯨꯝꯃꯤ ꯑꯗꯨꯅ ꯐꯔꯅꯤ ꯀꯧꯗꯨꯅ ꯌꯦꯡꯉꯁꯤ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯆꯤꯟꯗ ꯂꯦꯞꯇꯨꯅ ꯑꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯔꯣꯃꯦꯟꯅ ꯈꯨꯃꯛꯇꯦꯅꯦ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤ ꯉꯥꯟꯕꯅ ꯍꯥꯏꯔꯦ ꯑꯃꯨꯛꯇꯪꯒ ꯀꯧꯗꯨꯅ ꯌꯦꯡꯁꯤ ꯑꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯕꯨꯡꯉꯣꯅ ꯑꯁ ꯆꯪꯉꯒ ꯍꯦꯛꯇ ꯌꯦꯡꯉꯁꯤꯕ ꯑꯕꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯉꯥꯏꯈꯣꯗ ꯃꯑꯣꯡ ꯍꯥꯏꯐꯦꯠ ꯌꯦꯡꯈꯤꯁꯤ ꯔꯣꯃꯦꯟꯅ ꯃꯑꯣꯡ ꯌꯦꯡꯉꯤꯉꯩꯗ ꯇꯨꯝꯐꯝ ꯂꯩꯔꯣꯏꯀꯣ ꯅꯨꯃꯤꯠꯇꯤ ꯉꯥꯏꯈꯣ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯉꯥꯟꯕꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯃ ꯌꯦꯡꯉꯨꯔꯁꯦ ꯌꯨꯝꯁꯤꯗꯕꯨ ꯀꯃꯥꯏ ꯆꯪꯗꯣꯏꯅꯣ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯅ ꯑꯕꯨꯡꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯆꯨꯝꯃꯤ ꯚꯥꯏ ꯆꯪꯉꯨꯒ ꯐꯠꯇꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯁꯦꯝꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯅꯨꯃꯤꯠꯇꯨꯃ ꯂꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯔꯣꯃꯦꯟꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯂꯦꯜꯂꯁꯤꯅꯦ ꯉꯥꯟꯕꯅ ꯈꯨꯝꯃꯦ ꯆꯥꯛ ꯊꯥꯡꯒꯠꯅꯕ ꯇꯧꯁꯤ ꯊꯦꯡꯈꯤꯅꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯈꯣꯝꯗꯨꯅ ꯃꯩ ꯍꯧꯒꯠꯂꯦ ꯕꯨꯡꯉꯣꯅ ꯉꯁꯤꯗꯤ ꯑꯩ ꯋꯥꯊꯤ ꯇꯧꯕꯒ ꯑꯃꯠꯇ ꯌꯥꯎꯖꯔꯔꯣꯏ ꯉꯟꯇꯥ ꯇꯨꯝꯖꯔꯅꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯔꯣꯃꯦꯟꯅ ꯈꯨꯝꯃꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯇꯨꯝꯈ꯭ꯔꯣ ꯅꯪ ꯀꯥꯔꯟ ꯌꯥꯝ ꯇꯥꯏ ꯏꯕꯨꯡꯉꯣ ꯆꯥꯛ ꯇꯣꯛꯄꯒ ꯇꯨꯝꯈꯣꯀꯣ ꯉꯥꯟꯕꯅ ꯌꯥꯔꯦꯕ ꯅꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏ ꯃꯔꯤ ꯏꯀꯣꯏ ꯀꯣꯏꯅ ꯃꯩ ꯇꯦꯛꯇꯨꯅ ꯋꯥꯔꯤꯁꯨ ꯇꯧꯔꯤ ꯑꯗꯨꯒ ꯆꯥꯛꯁꯨ ꯊꯣꯡꯂꯤ ꯉꯥꯟꯕꯅ ꯍꯥꯏꯔꯦ ꯍꯌꯦꯡꯗꯤ ꯀꯥꯟꯅꯗꯦ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯊꯔꯨꯔꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯦꯡꯉꯁꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯑꯦ ꯃꯈꯣꯏꯁꯨ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯝꯗꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯌꯦꯡꯉꯤ ꯔꯣꯃꯦꯟꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯅꯦ ꯉꯥꯟꯕꯅ ꯃꯥꯅꯦ ꯑꯩꯁꯨ ꯃꯗꯨ ꯃꯥꯜꯂꯦ ꯑꯕꯨꯡꯅ ꯆꯠꯊꯣꯛꯑꯗ ꯂꯝꯃꯨꯏ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯑꯃꯨꯛꯀꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯍꯧꯅ ꯂꯥꯎꯔꯛꯑꯦ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯂꯥꯞꯇꯛ ꯂꯩꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯉꯥꯟꯕꯅ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤꯔꯣ ꯑꯕꯨꯡꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯅꯤ ꯃꯗꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯔꯣꯃꯦꯟꯅ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯖꯥꯠꯅꯣ ꯌꯦꯡꯕꯤꯔꯨꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯂꯥꯎꯔꯛꯑꯦ ꯉꯥꯟꯕꯅ ꯍꯦꯔꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯒꯗ꯭ꯔꯣ ꯀꯔꯤ ꯇꯧꯔꯕꯅꯣꯅ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯔꯣꯃꯦꯟꯁꯨ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤꯁꯨ ꯆꯦꯆ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯃꯒꯅꯤ ꯕꯨꯡꯉꯣꯅ ꯍꯣꯏ ꯆꯠꯇꯨꯅ ꯌꯦꯡꯉꯨꯔꯁꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯕꯨꯡꯅ ꯉꯥꯏꯈꯣ ꯇꯞꯊꯈꯣ ꯅꯨꯄꯤꯗꯨꯅ ꯂꯥꯎꯔꯛꯏꯕꯁꯤ ꯑꯍꯨꯝꯂꯛ ꯁꯨꯔꯦꯗꯅ ꯃꯈꯥ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯈꯤꯁꯤ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯇꯥꯏ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯑꯕꯨꯡꯅ ꯑꯁꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯑꯩꯈꯣই ꯇꯨꯝꯅꯕ ꯇꯧꯁꯤ ꯔꯣꯃꯦꯟ ꯑꯃꯗꯤ ꯉꯥꯟꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯌꯨꯝ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯎꯔꯗꯨꯅ ꯑꯕꯨꯡꯅ ꯍꯥꯏꯔꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤ ꯉꯁꯥꯏ ꯀꯔꯝꯅ ꯂꯩꯍꯧꯕꯒꯦ ꯑꯁꯨꯛ ꯂꯥꯞꯄ
ꯆꯤꯡꯅꯨꯡ ꯑꯁꯤꯗꯕꯨ ꯅꯈꯣꯏꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ ꯑꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯈꯣꯏ ꯋꯥꯈꯜꯗ ꯈꯪꯀꯤ ꯀꯤꯕ ꯐꯥꯎꯔꯦ ꯃꯈꯣꯏ ꯋꯥ ꯀꯌꯥ ꯉꯥꯡꯅꯈꯤꯗ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯇꯨꯝꯅꯕ ꯆꯪꯅꯔꯛꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯉꯩ ꯊꯥꯜꯂꯤꯕ ꯂꯦꯝ ꯑꯗꯨ ꯃꯊꯟꯇ ꯐꯣꯛ ꯂꯥꯎꯅ ꯄꯣꯈꯥꯏꯗꯨꯅ ꯃꯨꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯏ ꯂꯦꯝ ꯑꯗꯨꯅ ꯃꯨꯠꯈꯤꯕꯗ ꯑꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯁꯨ ꯎꯈꯤꯗ꯭ꯔꯦ ꯔꯣꯃꯦꯟꯅ ꯚꯥꯏ ꯇꯥꯕ꯭ꯔꯣ ꯚꯥꯏ ꯉꯥꯟꯕ ꯉꯥꯟꯕꯅ ꯍꯣꯏ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯚꯥꯏ ꯅꯣꯏꯕꯨ ꯐꯣꯟ ꯀꯌꯥ ꯌꯥꯎꯅꯈꯤꯗꯥꯏꯅꯦ ꯐꯣꯟꯗꯣ ꯑꯝꯇ ꯊꯥꯅꯔꯨꯗꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯒꯨꯝ ꯅꯣꯛꯄꯒꯨꯝꯁꯨ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯂꯥꯏꯠ ꯊꯥꯟꯕ ꯀꯥꯎꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯆꯞ ꯂꯦꯞꯈꯤꯕꯅ ꯀꯔꯤꯁꯨ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯦꯞꯈ꯭ꯔꯕꯗ ꯑꯕꯨꯡꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏꯠ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯊꯥꯜꯂꯤ ꯑꯕꯨꯡꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯁꯛ ꯑꯣꯏꯔꯕꯤ ꯆꯨꯔꯨꯞ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯕꯨꯡꯗꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯑꯗꯨꯝ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯇꯩꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯅꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯈꯤ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯉꯛꯄꯒꯤ ꯃꯁꯛ ꯑꯣꯏꯈꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕꯗꯒꯤ ꯑꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯀꯨꯞꯁꯤꯟꯈꯤꯕꯅ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯑꯝꯃꯤ ꯄꯨꯝꯃꯝ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯕꯨꯡ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯔꯦ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯎꯔꯛꯀ ꯑꯣꯏꯕꯅ ꯃꯝꯕꯅ ꯄꯨꯝꯃꯝ ꯃꯝꯈꯤꯕꯅ ꯂꯝꯕꯤꯁꯨ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯑꯕꯨꯡꯅ ꯚꯥꯏ ꯅꯪ ꯐꯣꯟꯗꯤ ꯄꯨꯊꯣꯔꯛꯑꯣ ꯁꯤꯗꯤ ꯀꯔꯤꯝꯇꯁꯨ ꯎꯗ꯭ꯔꯦ ꯁꯣꯔꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ ꯆꯦꯜꯂꯛꯄꯒꯤ ꯉꯥꯟꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯄꯤ ꯃꯈꯣꯏ ꯑꯅꯤ ꯅꯣꯟꯊꯗꯨꯅ ꯁꯣꯔ ꯉꯥꯏꯍꯥꯛ ꯍꯣꯟꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯟꯕꯅ ꯍꯥꯏꯔꯦ ꯃꯣꯏ ꯑꯅꯤꯗꯤ ꯀꯔꯣꯝꯗ ꯆꯦꯜꯂꯝꯒꯅꯤ ꯑꯕꯨꯡꯅ ꯈꯨꯝꯃꯤ ꯈꯪꯗꯦ ꯑꯩꯁꯨ ꯀꯔꯤꯕꯨ ꯊꯣꯛꯂꯝꯒꯗꯕ ꯉꯥꯟꯕꯅ ꯐꯣꯟ ꯌꯥꯎꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯣꯜ ꯇꯧꯔꯒ ꯌꯦꯡꯁꯤ ꯚꯥꯏ ꯑꯕꯨꯡ ꯃꯗꯨꯅ ꯐꯔꯅꯤ ꯇꯧꯔꯒ ꯌꯦꯡꯉꯣ ꯍꯦ ꯁꯣꯔ ꯅꯆꯥꯁꯤꯡꯕꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯄꯤꯅꯕꯤꯌꯨꯀꯣ ꯉꯥꯟꯕꯅ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯕꯨꯡꯅ ꯍꯥꯏꯔꯦ ꯚꯥꯏ ꯔꯤꯡ ꯆꯠꯂꯕꯣ ꯆꯠꯂꯦ ꯚꯥꯏ ꯄꯥꯏꯔꯛꯇ꯭ꯔꯤ ꯄꯥꯏꯔꯦ ꯉꯥꯟꯕ ꯍꯜꯂꯣ 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 ꯚꯥꯏ ꯕꯨꯡꯉꯣ ꯅꯣꯏ ꯀꯥꯏ ꯂꯩꯒꯦ ꯕꯨꯡꯉꯣ ꯌꯥꯝ ꯄꯥꯈꯠꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞ ꯍꯥꯏꯔꯦ ꯚꯥꯏ ꯈꯪꯗꯦ ꯑꯩꯅ ꯂꯩꯁꯦ ꯀꯗꯥꯏꯗꯅꯣ ꯉꯥꯟꯕꯅ ꯍꯦ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯔꯣꯃꯦꯟꯗꯤ ꯕꯨꯡꯉꯣꯅ ꯈꯪꯗꯦ ꯚꯥꯏ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯅꯣꯏ ꯑꯩꯕꯨ ꯑꯝꯇ ꯊꯤꯔꯛꯑꯣ ꯊꯨꯅ ꯑꯩ ꯀꯩꯗꯧꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯚꯥꯏ ꯉꯥꯟꯕꯅ ꯐꯔꯦ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ ꯑꯩꯈꯣꯏ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯑꯦ ꯅꯪ ꯐꯖꯅ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ ꯊꯝꯃꯦꯀꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯄꯥꯈꯠꯀꯅꯨ ꯉꯥꯟꯕꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯐꯣꯟ ꯑꯗꯣ ꯐꯠ ꯀꯛꯊꯠꯂꯦ ꯑꯕꯨꯡꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯥ ꯚꯥꯏ ꯀꯥꯏꯗ ꯂꯩ ꯍꯥꯏꯅꯣ ꯃꯈꯣꯏꯕꯣ ꯉꯥꯟꯕꯅ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯚꯥꯏ ꯕꯨꯡꯉꯣꯗꯣ ꯃꯊꯟꯇ ꯂꯩꯌꯦꯅ ꯍꯥꯏ ꯃꯐꯝꯁꯨ ꯈꯪꯗꯦꯅ ꯍꯥꯏ ꯌꯥꯝ ꯄꯥꯈꯠꯅꯁꯨ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯑꯕꯨꯡꯅ ꯑꯗꯨꯗꯤ ꯔꯣꯃꯦꯟꯗꯤ ꯈꯪꯗꯦ ꯚꯥꯏ ꯉꯥꯏꯈꯣ ꯀꯣꯜ ꯇꯧꯁꯤꯜꯂꯒ ꯌꯦꯡꯉꯁꯤ ꯉꯥꯟꯕ ꯔꯣꯃꯦꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯉꯥꯟꯕꯅ ꯍꯜꯂꯣ ꯚꯥꯏ ꯇꯥꯕ꯭ꯔꯣ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯔꯣꯃꯦꯟꯅ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯌꯦ ꯚꯥꯏ ꯂꯥꯛꯑꯣ ꯅꯣꯏ ꯈꯔ ꯊꯨꯅ ꯉꯥꯟꯕꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯊꯝꯃꯦꯀꯣ ꯑꯕꯨꯡꯅ ꯀꯩ ꯍꯥꯏꯅꯣ ꯀꯥꯏꯗ ꯂꯩ ꯍꯥꯏꯒꯦ ꯉꯥꯟꯕꯅ ꯈꯨꯝꯃꯦ ꯑꯣ ꯌꯨꯝꯗꯨꯗ ꯂꯩ ꯍꯥꯏꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏꯅꯤ ꯌꯨꯝꯗꯨ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯑꯦ ꯔꯣꯃꯦꯟꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯧꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯏꯟꯊꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯍꯧꯅ ꯇꯥꯔꯛꯏ
Roman masa pumba thak thak niktuna adumak tumina leiri. Tanja aduda makhon hauna thole mi ama changlakpagi makhol tapna tapna tare. Roman tarak liba khonjel adugi maike adomda mamaido lesinduni adubu mammana karisu ude. Ngan ba hoy lakani haikibudubu oiramgadra haiduna amuksu khale adubu kawbudi ngamlamde khongthang makhol adusu amuk chap chap lepagum tare. Roman humangna masa pumba lupsinke khongthang makhol adu asum tarubuda mahangna leiba maike adomda sum changchilapagum tare. Roman di wangangane hai fawa kaure masado thak thak niktuna tumin tasinuna leiri. Tanja aduda thongnawlomdagi light mangan lama faujile aduga kaure Roman Roman kai lege abung kadai dano mana lei haidubo nganmana yumsi oiramnida mana lei haipado abungna Roman nangbu kai de lege nganmana su aikhoi lae Roman makhoi ni light adu kaptuna sum koying yengle makhoi ni na sum tirakpada mi yamana ngangbagumagi khonjel ama tare. Abungna ngaikho bai kaino tarib khonjel asibo makhoi ni chatlambadagi chapleptuna khonjel adu tuminna tana ba honarme khonjel adu su haubu sum henkale makhoi ni maninglomda khongkap ama ni hantore khonjel adu su amuk chaplepki. Abungna thosi bai lairamni thajadra nganbana ngaikho ikawu kawe कोल अमुक तौसिलगा यंगिस गानमना रोमेल द कॉल तोरमे रिंग चटपा होबगा मखोय निने लेरिबा अदाइदा फोन रिंग खोंगलकपगी खोंजेल अमा तारे. अबुंगना कदाइदनो खोंगिसे रोमेन गी रिंग तोने मखोय नि चिंगनाबा मगा लोइनना खोंगलकलिबा रिंग तोल अदुगी खोंगुल सुम लिरकपदा फोन गी लाइट मंगालना रोमेना मसा थकतक निक्तुना फिबम ममदा तासिनदुना फमलगा लेबदु उरे. मखोय निमक रोमेन न लेमलिबा फिबम मदुदा पाखना रोमेन गी मनाक चंगचिनदुना बाय रोमेन रोमेन गानमना बाय नंग कई दौरगे हा अबुंग रोमेन रोमेन बाय ताब्रो रोमेन ममाय ममितो हुमांग न फुमचो चोना थक थक निक्तुना ममाय दु नोंखतुना मखोय नि दे यंगले वादि गांगदे. अबुंग न चंगचिनदुना रोमेन बु चिंखत पिरमे nganmana kaino bai nangna tawrimleba matawsibo se kaisu tawroi aikhoi las di bai nganmana Roman bu konsenduna themjinbe makhoi ni ubada Roman su harauje. Abungna gyan tarbo bai Roman na khome bungodi ude madi kadai leurage nganmana hai call tawuni adubu kadai de lege haba mafam du di khangdre aikhoi na mabu thirawona thiraine. Abungona lao aikhoi yumasi thoklaga pungo phangnaba thinaba tawse kuina pantharagumse thengleba hinga duda thabalsu tapna tapna ngan thoraktuna imungdo mangal changle makhoina yum madudagi thoknaba hainaringe tanja aduda nupi amakana hi hi kapage khonjel amasu tare. Khangaudana yum madugi paliba thong thongnauksing adusu mathanda makon thokna haidok hajin chanare tawrok leba mataw aduda makhoyum makut samna duna yum madudagi thokna honare. Romena aikhoi yum sidagi chentho horasi bai makhoina yum madudagi thoklage khana thonglomda phatyeng thokluba matamda thabalgi mangal duda masamana pharabi tupi amana thongjilda chapleptun lebedu ure.